ꯎꯄꯨꯗꯨ ꯍꯨꯔꯥꯟꯕ ꯆꯪꯉꯛꯄ ꯌꯥꯏ ꯀ ꯍꯥꯏꯅꯗ꯭ꯔꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯌꯨꯝꯁꯨ ꯄꯨꯔꯥ ꯁꯕꯥꯛ ꯄꯥꯛꯈꯩ ꯍꯥꯡꯗꯣꯛꯑꯒ ꯎꯄꯨꯗꯨꯁꯨ ꯁꯕꯥꯛ ꯄꯥꯛꯈꯩ ꯍꯥꯡꯗꯣꯛꯑꯦ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯔꯣ ꯍꯥꯏꯔꯒ ꯒ꯭ꯌꯥꯁꯇꯨꯁꯨ ꯑꯣꯟ ꯇꯧꯁꯜꯂꯦ ꯑꯗꯨ ꯑꯦꯅꯤ ꯇꯥꯏꯝ ꯍꯨꯔꯥꯟꯕ ꯆꯪꯁꯤꯜꯂꯒ ꯃꯩ ꯊꯥꯔꯝꯃꯒ ꯄꯩꯁꯥ ꯁꯦꯜ ꯂꯧꯔ ꯆꯠꯈꯤꯕꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯈꯪꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝꯅꯗꯤ ꯍꯥꯏ ꯁꯨ ꯂꯧꯊꯣꯛꯁꯦ ꯍꯥꯏꯕꯤ ꯁꯨꯗꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤꯒꯤ ꯁꯨ ꯀꯥꯡꯕꯨꯁꯦ ꯁꯤꯒꯤ ꯍꯟꯗꯛꯀꯤ ꯃꯦ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯂꯛꯏꯕ ꯏꯔꯥꯡꯒꯤꯁꯤꯗ ꯑꯆꯧꯕ ꯔꯣꯜ ꯂꯧꯔꯦ ꯁꯤ ꯃꯃꯥ ꯃꯌꯥꯝ ꯄꯥꯎ ꯃꯌꯥꯝꯅ ꯈꯪꯕꯤꯔꯕꯅꯦꯕ ꯃꯌꯥꯝꯅ ꯁꯨ ꯂꯧꯊꯣꯛꯄꯤꯔꯣ ꯍꯥꯏꯔꯕꯅꯤ ꯄꯥꯡꯒꯜ ꯂꯩꯔꯕ NRC ꯆꯠꯅꯍꯟꯕꯤꯔꯣ ꯍꯥꯏꯔꯕꯅꯦꯕ ꯑꯗꯨꯕꯨ ꯑꯝꯇꯪ ꯅꯩꯅꯁꯦꯕ ꯁꯨ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯇ꯭ꯔꯥꯏꯄꯥꯔꯇꯥꯏꯠ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤꯗꯤ ꯀꯨꯀꯤꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ 25 ꯈꯛꯇꯅꯦꯕ ꯑꯇꯩ 95 ꯑꯇꯩ ꯂꯩꯔꯤꯕ ꯁꯥꯒꯩ ꯈꯨꯗꯤꯡꯒꯤ ꯀꯨꯀꯤꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ ꯂꯩꯔꯤꯕꯁꯦ ꯃꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯁꯤ ꯅꯩꯅꯁꯦꯕ ꯑꯃꯨꯛꯁꯨ ꯌꯦꯡꯕꯤꯌꯨ ꯚꯤꯂꯦꯖ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯦ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏ ꯈꯨꯠꯇꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯅꯠꯇꯦꯕ ꯃꯃꯥꯡ ꯍꯥꯛꯇꯛꯇꯒꯤ ꯆꯤꯐꯅ ꯃꯈꯣꯏ ꯅꯤꯡꯊꯧꯅ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯔꯒ ꯍꯦꯔꯤꯗꯤꯇꯔꯤ ꯆꯤꯐꯇꯦꯟꯁꯤꯡꯅ ꯈꯨꯟꯒꯤ ꯅꯤꯡꯊꯧꯁꯤꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ ꯃꯄꯥꯟꯗꯩ ꯆꯪꯁꯤꯜꯂꯛꯏꯁꯤꯒ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡ ꯃꯥꯟꯅꯔꯒ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗꯁꯨ ꯇꯧꯔꯒ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯍꯜꯂꯒ ꯍꯦꯔꯤꯗꯤꯇꯔꯤ ꯆꯤꯐꯇꯦꯟꯁꯤꯞꯁꯦ ꯂꯩꯔꯒ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏ ꯈꯨꯠꯂꯥꯏꯁꯦ ꯍꯥꯟꯅꯗꯤ ꯄꯥꯏꯔꯒ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯕ ꯂꯥꯛꯑꯕꯅꯦꯕ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯦ ꯊꯣꯛꯂꯛꯄꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕ ꯃꯃꯥꯡꯗꯩ ꯈꯨꯠꯂꯥꯏ ꯄꯥꯏꯔ ꯂꯥꯛꯑꯕꯅꯤ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯔ ꯂꯥꯛꯑꯕꯅꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯝ ꯍꯥꯏꯔꯝꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯆꯍꯤ 53 ममांग पास तौकीब लो मणिपुर हिल एरियाज एक्विजिशन ऑफ द चिप राइट्स एक्ट 1967 है बसे नसी फंबी बसिदा चही 53 सुदबो मयाम यावरंगिनी त यावरिको चही 53 ममांग पास तौकीब एक्ट नेबा 1967 सिदा कोई मणिपुर से स्टेट ओइबे मतम सिदा यूनियन टेरिटरी ओइ कोसी यूटी ओइ 1972 दगी ने कोई मणिपुर से स्टेट ओइना खंगरी से न अदुना स्टेट ओइदिंग आइदा पास तौकीब 1967 दा पास तौकीबा असेंबली लेटेड को तंदुलदी अदुदा पास तौकीब एक्ट से चही 53 माने पास तौकीब एक्ट से हौजिबो मपुं फाना चदा हलमदिसे करिगिनोबा करिगुंबा चही 53 माने पास तौकीब हौजिकी एक्विजिशन ऑफ द चिप राइट्स एक्ट 1967 से पास तौरम तारगदी कुकी सिंसिगी खुलाई का चिप सिंसिना तौनी कुसी तौरिबा मिलिटरी कमांडिंग पावर लेदिसे लेयमदबि यायबा सेना हारबदा अदु सिगु मयामसे अबै तुमिना लेसलमी करिगिनो हौजि तुमिना लेदिगिनो ममांस लेसलमी से करिगिनो से लेजबो को काय करिगिनो सेना हाइजगे दका हुंता दे